Welcome to Manipuri Horror Tube. Ahanmamaktada yingbiriba khudingna channel asibu subscribe tobiramu aduga matungdasu aki wari kya yingba fangbinabagidamakta bell icon basu nambiramu. Masigi wari asi The Wailing hariba South Korean horror movie amagi maramdani. Movie asi 2016 da release hoiki aduga movie asibu khwaidagi akibu movie ni hainari. Ngasi phawba ayam miyoi pumba movie asibu yengluraga magi ending sida confusion on the Lenary. Maramdi wari asida main culprit kanano haiba ngamnadri. Lona movie asibu one of the best horror movie ni haina khandok na thamkrabani. Khudamoina ratings the yengluraga khamngongani. Asidi IMDb da 7.4 out of 10 aduga Rotten Tomatoes da 99% fresh oil. Adom se horror lover mo betaragadi si movie se soidana yengphangtu yena khalli. Yengbitriba singi oina don't worry. Ei movie asibu mamutana myamda lanthokchana bhona jage. Aduna hobadagi loy phawba yengbiu haisage natrabadi wari asigi nuaiba singdu mapung phana phanglo. So myam thangtaba tawduna let's roll the intro. Movie asigi ahobada Japanese man ama turelda khoi chuptuna nga pharame hana utli sin asida thoina kisu ahenbadi utte adu wari gi aloibada amasigi wari tongana tholakani sigi matungda police surgeon ama utli age ming Jonggu kormi Jonggu magi family ga punna chakchamin ri haina utli matang asida Joshi ko binupi ama makoi city aduda magi nipana murder to biram le haina nganarki Jonggu thodokadugi thigatna bongphumda laki maduda Joshibu magi nipana minungsi leitana thangna thinduna halamni haiba khangmamki Joshi gi nipa busu arrest tobiki adubu ngakningai uribadi ma karim ngangamde adugo masadu su lenglamde adugo mit ani dusu longkhatuna leram hachang dusu karigumba mahi kamana infected oiribagum natraga bhut pret tonglabagum toromi Numidangda Jonggu amadi magi partner Seung murder asigi maramda tanaram maduda Seungna rumor amagi maramda Jonggu da hairaki madudi kharani mamangda Japanese man amaka kadaidagino lai aigi jungle da khangnaba miyoy amale mana haiba nipa du ubadadi normal mi amagum mali adubu noma nipa aduna jungle da firol setaba haibadi half naked oire haraga saji amabu tamthina chaki magi mit adusu lai tongba dong nga sangangami aduna Japanese nipa asina torpa mali haina haraki adubu Jonggu na di thajaramde man nipa aduna wild mushroom ama chabo oiramani te karigi su oiramoi haina haraki tanja aduda mapanda nong kanna churaki aduga nonglakta naked lady ama leptuna leibauki mabani yamna kiki mapanda thoktuna yengluba kandadi kanamata leramde mabani su khara ngaklam Matangi numita yum ama ngarang ahin mai chakre aduga imung aduda leiramba miyoi pumba mai chaktuna sire haiba report laktuna Jonggu su chatki yum duda yorba matungda yum adu adei kanagi sunate ngarangi naked oiba lady adugini haiba khangongki tanja aduda naked lady adu Jonggu da chinsilaktuna attack tawba horaki Jonggu na mahakse wakhal choire binupini amasung mana masagi yum asi umai thadokpani haina khanki Ofam se ataiga su hena confirm oirakibadi nupido numit adugi nongalakpada yum adugi anakpa u amada matomta thori yanduna sijatuna lerami nupidugi hakchangda su mamangi killer gi hakchangda tawbagumna chak manana torami haibadi infected oirami adudagi Jonggu mamangi Seunggi mamanaba hunter dugi nakta chatlubada siriba nupi adusu Japanese man aduga leiramba thengnaki haina hairaki adubu Jonggu asigumlaba warisida thoina thajaramde Matangi numita mahak mai chathulaba yum adugi mamangda phamnan lerami matang aduda nupi ama yum adugi mamangda phangnamba tengnaki nupi adubu kaidoba sida lakpano haina hanglubada nupi aduna mahak naked nupi adubu khangi aduga numidang duda nupi aduna magi family bu minung shileitana hakkibado magi mamit magno howi haiduna hairaki
ꯑꯃꯁꯨꯡ ꯍꯥꯠꯂꯤꯕꯁꯤꯒꯤ ꯃꯅꯤꯡꯗ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯃ ꯌꯥꯎꯏ, ꯃꯍꯥꯛꯇꯣ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯚꯨꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯉꯣꯟꯗꯁꯨ ꯖꯄꯥꯅꯤꯁ ꯅꯤꯄꯥꯗꯣ ꯇꯣꯏꯅ ꯎꯕ ꯍꯧꯒꯠꯂꯛꯂꯕ, ꯃꯍꯥꯛꯀꯤ ꯅꯦꯛꯁ ꯇꯥꯔꯒꯦꯠꯁꯦ ꯅꯍꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯊꯥꯖꯔꯨꯗꯦ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯑꯥꯏ ꯋꯤꯠꯅꯦꯁꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯁꯤꯌꯣꯡꯕꯨ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯈꯤ꯫ ꯀꯣꯜ ꯊꯝꯈꯤꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯖꯄꯥꯅꯤꯁ ꯃꯦꯟꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛ ꯀꯤꯃꯟꯈꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯒꯠꯄ ꯍꯧꯈꯤ꯫ ꯁꯤꯌꯣꯡ ꯑꯃꯗꯤ ꯖꯣꯡꯒꯨ ꯃꯃꯥꯡꯒꯤ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯅ ꯑꯍꯤꯡꯕ ꯁꯖꯤ ꯆꯥꯈꯤ ꯍꯥꯏꯅ ꯊꯦꯡꯅꯔꯛꯄ ꯍꯟꯇꯔ ꯑꯗꯨꯒꯤ ꯅꯥꯛꯇ ꯆꯠꯈꯤ, ꯑꯗꯨꯒ ꯍꯪꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯃꯕꯥꯅꯤꯕꯨ ꯎꯃꯪꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ, ꯑꯗꯨꯒ ꯊꯦꯡꯅꯔꯛꯄ ꯃꯐꯝꯗꯨꯗ ꯇꯪꯈꯥꯏ ꯆꯥꯊꯣꯛꯄ ꯁꯥ ꯁꯟ ꯉꯥꯛꯇ ꯄꯨꯝꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯟꯇꯔꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯆꯣꯡꯊꯣꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯣꯡ ꯍꯧꯔꯛꯇꯨꯅ ꯀꯟꯅ ꯆꯨꯊꯔꯛꯈꯤ, ꯑꯃꯁꯨꯡ ꯊꯟꯗꯔ ꯀ꯭ꯂꯦꯞ ꯑꯃꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯑꯣꯏꯈꯤ꯫ ꯀꯣꯏꯟꯁꯤꯗꯦꯟꯇꯂꯤ ꯃꯐꯝꯗꯨꯗ ꯃꯃꯥꯡꯒꯤ ꯀꯤꯂꯔꯗꯨꯁꯨ ꯑꯦꯗꯃꯤꯠ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥꯗꯨ ꯑꯍꯥꯟꯕꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ, ꯃꯊꯪꯗ ꯖꯣꯡꯒꯨ ꯎꯕꯗꯒꯤ ꯅꯤꯄꯥꯗꯨ ꯏ ꯍꯥꯗꯣꯔꯛꯇꯨꯅ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯁꯤꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯣꯡꯒꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝ ꯀꯤꯔꯛꯈꯤ꯫ ꯚꯤꯂꯦꯖ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯠꯃꯦꯌꯔ ꯑꯃ ꯃꯪꯂꯨꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯄꯥꯅ ꯆꯪꯂꯨꯕꯗ ꯑꯉꯥꯡꯗꯣ ꯌꯥꯝ ꯀꯤꯔꯗꯨꯅ ꯀꯞꯊꯔꯛꯈꯤ꯫ ꯑꯉꯥꯡꯗꯨꯗ ꯍꯪꯂꯨꯕꯗ ꯃꯑꯣꯡ ꯆꯥꯗꯕ ꯑꯍꯜ ꯑꯃ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯈꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯪ ꯑꯃꯅꯤ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯒ ꯇꯨꯝꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯥꯝ ꯑꯉꯛꯄ ꯑꯃ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤꯗ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯊꯝꯂꯝꯂꯤꯕ ꯃꯤ 3-4ꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯇꯣꯝꯇꯅ ꯆꯥꯊꯣꯛꯈꯤ, ꯑꯗꯨꯒ ꯉꯥꯅꯆꯤꯡꯕ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯗꯤ ꯄꯣꯛꯉꯩꯗꯒꯤ ꯉꯥ ꯄꯥꯝꯗꯕꯅ ꯉꯥ ꯆꯥꯕ ꯐꯥꯎ ꯍꯩꯇꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯕꯣꯛꯅ ꯃꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯈꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯃꯥꯏꯕ ꯑꯃ ꯀꯧꯔꯛꯅꯕ ꯇꯥꯟꯅꯈꯤ꯫ ꯋꯥꯐꯝꯁꯦ ꯖꯣꯡꯒꯨꯗ ꯍꯥꯏꯔꯨꯕꯗ ꯃꯍꯥꯛꯁꯨ ꯖꯄꯥꯅꯤꯁ ꯅꯤꯄꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤ꯫ ꯃꯍꯥꯛ ꯁꯤꯌꯣꯡꯒ ꯇꯧꯗꯨꯅ ꯌꯥꯡ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯒ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯌꯥꯡ ꯌꯥꯎꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯖꯄꯥꯅꯤꯁ ꯂꯣꯟ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯐꯖꯅ ꯉꯥꯡꯕꯁꯨ ꯍꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯒꯤ ꯌꯨꯝꯗꯨ ꯊꯤꯔꯗꯨꯅ ꯌꯧꯔꯛꯈꯤ꯫ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯆꯪꯂꯨꯕꯗ ꯁꯩꯇꯟꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯈꯨꯕꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯥꯁꯦ ꯁꯩꯇꯟꯕꯨ ꯏꯔꯥꯠꯆꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯔꯨꯝꯗ ꯆꯪꯂꯨꯕꯗ ꯀꯕꯔꯗ ꯑꯃꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯒꯤ ꯐꯣꯇꯣ ꯂꯩꯔꯝꯃꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤ ꯑꯃꯗꯤ ꯁꯤꯕ ꯂꯣꯏꯔꯕ ꯑꯅꯤꯃꯛꯀꯤ ꯐꯣꯇꯣ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯤꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯆꯩꯅꯆꯤꯡꯕ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝꯗꯨꯗ ꯂꯣꯏꯕ ꯍꯨꯏ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯗ ꯆꯤꯛꯄ ꯍꯧꯔꯛꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯍꯨꯔꯥꯟꯕꯒꯨꯝꯅ ꯇꯨꯃꯤꯟꯅ ꯃꯄꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯪꯂꯛꯄꯅ ꯍꯨꯏ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯃꯤꯟꯅ ꯆꯪꯂꯨꯕꯒꯤ ꯁꯣꯔꯤ ꯍꯥꯏꯂꯝꯂꯒ ꯍꯟꯈꯤ꯫ ꯁꯤꯌꯣꯡꯅ ꯖꯣꯡꯒꯨꯗ ꯃꯐꯝꯗꯨꯗ ꯎꯔꯛꯄ ꯄꯨꯝꯕ ꯇꯝꯂꯛꯈꯤ꯫ ꯁꯤꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕꯒꯤ ꯐꯣꯇꯣ, ꯑꯗꯨꯒ ꯄꯣꯠꯆꯩꯗꯒꯤ ꯆꯤꯡꯕ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯥꯜꯂꯤ꯫ ꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯨ ꯑꯃ ꯄꯨꯊꯣꯔꯛꯈꯤ꯫ ꯖꯣꯡꯒꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯃꯁꯨꯡ ꯁꯨ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯝ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇꯦ꯫ ꯃꯄꯥꯅ ꯌꯥꯝ ꯍꯪꯖꯤꯜꯂꯛꯄꯗ ꯀꯟꯅ ꯂꯥꯎꯔꯛꯈꯤ, ꯑꯗꯨꯒ ꯃꯄꯥꯗ ꯂꯨꯖꯔ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯣꯏꯗꯅ ꯀꯩꯅꯣꯃꯗꯤ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯌꯨꯛꯀꯤ ꯊꯧꯗꯣꯛꯇꯨꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯤ ꯇꯨꯝꯈ꯭ꯔꯒ ꯖꯣꯡꯒꯨ ꯆꯪꯂꯛꯈꯤ, ꯑꯗꯨꯒ ꯔꯨꯝꯗ ꯌꯦꯡꯊꯣꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯀ꯭ꯔꯤꯄꯤ ꯑꯣꯏꯕ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯣꯡꯒꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯂꯨꯕ ꯀꯥꯟꯗ ꯃꯈꯣꯏꯕꯥꯛꯇ ꯃꯃꯥꯡꯒꯤ ꯀꯤꯂꯔꯁꯤꯡꯗ ꯇꯧꯈꯤꯕꯒꯨꯝ ꯁꯦꯝ ꯏꯟꯐꯦꯛꯁꯟ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯩꯗꯧꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯗ "ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯈ꯭ꯔꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯅꯪꯗꯤ ꯁꯥꯒꯨꯝꯕꯅꯤ, ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ" ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯖꯣꯡꯒꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯡꯕꯨ ꯄꯨꯗꯨꯅ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯈꯤ, ꯑꯗꯨꯒ ꯚꯤꯛꯇꯤꯝꯁꯤꯡꯗꯨꯒꯤ ꯔꯤꯂꯦꯇꯦꯗ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯗꯨ ꯊꯤꯒꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯅ ꯂꯩꯔꯝꯕ ꯐꯣꯇꯣ ꯄꯨꯝꯕ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯇꯥꯕꯗ ꯖꯣꯡꯒꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯗꯦꯃꯦꯖ ꯇꯧꯕꯤꯈꯤ꯫
ꯑꯗꯨꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯂꯣꯏꯖꯕ ꯍꯨꯏ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯈꯤ꯫ ꯖꯣꯡꯒꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯅꯨꯃꯤꯠ 6ꯅꯤ ꯈꯛ ꯃꯇꯝ ꯄꯤꯔꯤ, ꯅꯪ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅꯗꯤ ꯊꯥꯖꯕꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯖꯣꯡꯒꯨꯅ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯅꯤꯄꯥꯗꯣ ꯌꯥꯝ ꯏꯪꯅ ꯀꯔꯤꯝ ꯔꯤꯌꯦꯛ ꯇꯧꯗꯅ ꯂꯩꯔꯝꯃꯤ꯫ ꯎꯕꯗꯗꯤ ꯅꯤꯄꯥꯗꯣ ꯀꯔꯤꯝ ꯇꯧꯖꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯖꯣꯡꯒꯨꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯑꯁꯤꯕ ꯍꯥꯃꯦꯡ ꯑꯃ ꯌꯥꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯣꯡꯒꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯤꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯖꯣꯡꯒꯨ ꯁ꯭ꯇ꯭ꯔꯣꯛ ꯑꯣꯏꯔꯗꯨꯅ ꯄꯦꯔꯥꯂꯥꯏꯁꯀꯤ ꯐꯤꯚꯝꯗ ꯂꯩꯈꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗ ꯊꯅꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯃꯕꯣꯛꯀ ꯃꯥꯒ ꯇꯧꯗꯨꯅ ꯖꯣꯡꯒꯨꯕꯨ ꯄꯨꯈꯠꯈꯤ꯫ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯈꯔ ꯍꯟꯊꯔꯛꯇꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯑꯉꯥꯡꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯣꯡꯂꯦ ꯍꯥꯏꯅ ꯀꯣꯟꯐꯥꯔꯝ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯏꯕ ꯀꯧꯗꯨꯅ ꯁꯣꯟꯗꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯉꯥꯡꯗꯨ ꯌꯥꯝ ꯍꯩꯅꯤꯡꯗꯕ ꯎꯠꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯔꯒ ꯖꯣꯡꯒꯨꯗ ꯑꯦꯛꯖꯣꯔꯁꯤꯖꯝ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯃꯅ ꯊꯥꯔꯛꯄ ꯂꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯅꯤꯄꯥ ꯑꯗꯨꯅ ꯁꯩꯇꯟꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯂꯥꯡꯗ ꯊꯥꯛꯇꯨꯅ ꯐꯥꯏ, ꯖꯁ ꯂꯥꯏꯛ ꯐꯤꯁꯤꯡ꯫ ꯑꯍꯥꯟꯕꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯐꯤꯁꯤꯡ ꯎꯠꯂꯤꯕꯗꯨꯅꯤ꯫ ꯃꯗꯨꯗ ꯖꯣꯡꯒꯨꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯏꯕꯅ ꯑꯦꯛꯖꯣꯔꯁꯤꯖꯝ ꯇꯧꯈꯤ, ꯑꯉꯧꯕ ꯌꯦꯟꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ꯫ ꯑꯁꯣꯝꯗꯁꯨ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯕ ꯌꯦꯟꯁꯤꯡꯗ ꯔꯤꯆꯨꯑꯦꯜ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯑꯇꯣꯞꯄ ꯖꯪꯒꯜꯗ ꯆꯠꯄ ꯒꯥꯔꯤ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯄꯥꯗꯨꯁꯨ ꯄꯣꯖꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯑꯁꯣꯝꯗ ꯑꯉꯥꯡꯗꯨꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯐꯪꯂꯝꯃꯤ, ꯂꯣꯏꯅꯅ ꯖꯄꯥꯅꯤꯁ ꯃꯦꯟꯗꯨꯗꯁꯨ ꯑꯋꯥꯕ ꯐꯪꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡꯗꯨꯅ ꯃꯄꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯈꯤ, ꯔꯤꯆꯨꯑꯦꯜ ꯑꯁꯤꯕꯨ ꯂꯦꯞꯍꯜꯂꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡꯗꯨꯗ ꯖꯣꯡꯒꯨꯅ ꯔꯤꯆꯨꯑꯦꯜ ꯑꯗꯨꯕꯨ ꯂꯦꯞꯍꯟꯈꯤ꯫ ꯁꯤꯗꯒꯤꯗꯤ ꯖꯣꯡꯒꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯑꯁꯣꯝꯗ ꯖꯄꯥꯅꯤꯁꯇꯨꯁꯨ ꯍꯟꯊꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯃꯃꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯛꯈꯤ꯫ ꯖꯄꯥꯅꯤꯁ ꯃꯦꯟꯗꯨ ꯃꯍꯥꯛ ꯎꯕꯗ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯥꯅ ꯀꯤꯔꯤꯕꯒꯤ ꯃꯔꯝ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯈꯪꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯖꯣꯡꯒꯨ ꯑꯇꯩ ꯈꯥꯡꯕ ꯉꯝꯂꯛꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯔꯒ ꯖꯄꯥꯅꯤꯁ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ, ꯑꯗꯨꯒ ꯊꯨꯒꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯖꯪꯒꯜꯗ ꯄꯣꯖꯦꯁ ꯑꯣꯏꯈꯤꯕ ꯅꯤꯄꯥꯗꯨ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯣ ꯖꯣꯝꯕꯤꯗꯧꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯁꯤꯌꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯤꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯗꯨꯅ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯅꯤꯄꯥꯗꯨ ꯌꯦꯅꯈꯥꯗꯨꯗ ꯂꯨꯝꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯔꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯤꯄꯥꯗꯨ ꯅꯨꯡ ꯑꯃꯒꯤ ꯃꯅꯤꯡꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯒ ꯐꯪꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯍꯟꯈꯤ꯫ ꯅꯤꯄꯥ ꯑꯗꯨ ꯍꯤꯡꯍꯧꯔꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯃꯃꯥꯡꯒꯤ ꯅꯨꯄꯤꯗꯨ ꯎꯕ ꯐꯪꯈꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯁꯣꯝꯗ ꯃꯈꯣꯏ ꯂꯣꯏꯅ ꯀꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯕꯣꯗꯤ ꯑꯃ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯣ ꯌꯥꯝ ꯍꯦꯟꯅ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯤꯕꯗꯤ ꯁꯤꯔꯝꯗ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯣꯡꯒꯨ ꯑꯃꯗꯤ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯣꯛ ꯑꯗꯨꯗ ꯏꯟꯊꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯧꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯤ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯣꯡꯒꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯃꯗꯨꯗ ꯑꯉꯥꯡꯗꯣ ꯐꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯕꯗꯗꯤ ꯂꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯎꯠꯂꯤ꯫ ꯑꯁꯣꯝꯗ ꯌꯥꯡꯅ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯪꯀꯜ ꯁꯤꯌꯨꯡꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯅ ꯎꯠꯂꯤ, ꯃꯔꯝꯗꯤ ꯁꯤꯌꯨꯡꯁꯨ ꯄꯣꯖꯦꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯎꯈꯤ꯫ ꯁꯤꯗꯒꯤ ꯌꯥꯡ ꯖꯄꯥꯅꯤꯁ ꯅꯤꯄꯥꯗꯨ ꯁꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯎꯃꯪꯗ ꯃꯇꯣꯝꯇ ꯊꯤꯕ ꯆꯠꯈꯤ꯫ ꯑꯁꯣꯝꯗꯅ ꯒꯣꯟ ꯀꯧꯕ ꯅꯤꯄꯥ ꯑꯃ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯒꯣꯡ ꯏ ꯈꯔ ꯃꯆꯤꯟꯗꯒꯤ ꯍꯥꯗꯣꯔꯛꯈꯤ, ꯑꯗꯨꯒ ꯃꯐꯝꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯃꯥꯅ ꯖꯤꯌꯣꯡꯕꯨ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯂꯥꯜꯂꯦ꯫ ꯑꯁꯦꯡꯕꯗ ꯗꯦꯚꯤꯜꯗꯤ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯥꯅ ꯃꯤꯑꯣꯏ ꯄꯨꯝꯕꯕꯨ ꯄꯣꯖꯦꯁ ꯇꯧ ꯂꯣꯏꯔꯒ ꯖꯄꯥꯅꯤꯁ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯖꯤꯜꯂꯤ꯫ ꯑꯁꯦꯡꯕꯗꯗꯤ ꯅꯤꯄꯥꯗꯣ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯟꯕꯤꯅꯕ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗ ꯊꯧ ꯇꯧꯊꯣꯛꯇꯨꯅ ꯐꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯖꯣꯡꯒꯨꯁꯨ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯈꯤ, ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯑꯊꯨꯕꯤꯗ ꯍꯟꯈꯤ꯫ ꯍꯥꯏꯕ ꯇꯧꯕꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯕꯨ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯂꯥꯡ ꯑꯃ ꯊꯥꯛꯂꯕꯅꯤ꯫ ꯖꯄꯥꯅꯤꯁ ꯅꯤꯄꯥꯗꯣ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ꯫ ꯃꯍꯥꯛ ꯔꯤꯆꯨꯑꯦꯜ ꯇꯧꯕꯗꯤ ꯂꯦꯞꯇ꯭ꯔꯤ, ꯑꯗꯨꯅ ꯂꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯐꯥꯈ꯭ꯔꯒꯅꯤ꯫
ꯁꯣ ꯅꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯃꯛꯅ ꯅꯪꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯖꯣꯡꯒꯨ ꯀꯩꯗꯧꯒꯗꯣꯏꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯇꯥꯡꯗꯨꯗ ꯒꯣꯟꯒꯤ ꯀꯣꯜ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯅꯪ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯨ, ꯅꯪꯅ ꯃꯥꯒꯤ ꯇꯧꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯇꯣ ꯊꯨꯒꯥꯏꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯈꯨꯗꯛꯇ ꯁꯤꯔꯒꯅꯤ꯫ ꯖꯣꯡꯒꯨ ꯑꯗꯨ ꯇꯥꯕꯗ ꯈꯟꯊꯕ ꯇꯧꯗꯅ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯈꯤ꯫ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯎꯔꯤ ꯋꯥꯔꯤꯅ ꯁꯦꯝꯕ ꯇ꯭ꯔꯦꯞ ꯑꯗꯨ ꯀꯪꯗꯨꯅ ꯃꯥꯡꯈꯤ꯫ ꯑꯁꯣꯝꯗ ꯌꯥꯡ ꯎꯃꯪꯗ ꯀꯦꯞ ꯑꯃꯗ ꯃꯩꯉꯥꯟ ꯈꯔ ꯂꯥꯛꯄ ꯎꯗꯨꯅ ꯆꯪꯈꯤ꯫ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯃꯦꯟꯗꯨ ꯔꯤꯆꯨꯋꯦꯜ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯥꯡꯅ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯁꯔꯄ꯭ꯔꯥꯏꯖꯤꯡꯂꯤ ꯅꯣꯛꯊꯣꯔꯛꯈꯤ ꯑꯗꯨꯒ ꯗꯦꯚꯤꯜ ꯑꯃ ꯑꯣꯟꯈꯤ꯫ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯄꯥꯅꯤꯁ ꯅꯤꯄꯥꯗꯨ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯚꯤꯜ ꯑꯗꯨꯅ ꯌꯥꯡꯕꯨ ꯍꯥꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯖꯣꯡꯒꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯃꯃꯥ ꯃꯕꯣꯛ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡꯗꯨꯗ ꯒꯣꯟ ꯂꯥꯛꯇꯨꯅ ꯐꯣꯇꯣ ꯂꯧꯔꯝꯃꯤ꯫ ꯃꯥꯅ ꯐꯣꯇꯣ ꯂꯧꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯖꯄꯥꯅꯤꯁ ꯗꯦꯚꯤꯜ ꯑꯗꯨꯗ ꯄꯤꯅꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯒꯣꯟ ꯖꯄꯥꯅꯤꯁ ꯗꯦꯚꯤꯜ ꯑꯗꯨꯒꯤ ꯍꯦꯜꯄꯔ ꯑꯣꯏꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯄꯤꯅꯕ ꯂꯥꯛꯄ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯖꯄꯥꯅꯤꯁ ꯃꯦꯟ ꯑꯗꯨ ꯕꯁ ꯁ꯭ꯇꯣꯞꯇ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡ ꯑꯃꯗ ꯀꯦꯟꯗꯤ ꯎꯠꯂꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯀꯤꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯖꯤꯜꯍꯧꯏ꯫ ꯇꯟꯖꯥꯗꯨꯗ ꯒꯣꯟ ꯃꯥꯒꯤ ꯒꯥꯔꯤ ꯄꯨꯔꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯂꯦꯖ ꯑꯃꯗ ꯑꯃꯨꯛ ꯂꯥꯡ ꯊꯥꯛꯄ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯨꯚꯤꯗꯗꯤ ꯀꯅꯥꯅ ꯑꯁꯦꯡꯕ ꯀꯜꯄ꯭ꯔꯤꯠꯅꯣ ꯍꯥꯏꯕꯗꯤ ꯎꯠꯇꯦ꯫ ꯑꯩꯅ ꯗꯤꯂꯦꯇꯦꯗ ꯁꯤꯟ ꯈꯔꯗꯒꯤ ꯍꯥꯞꯀꯠꯂꯒ ꯑꯗꯣꯝꯗ ꯃꯃꯨꯠ ꯇꯥꯅ ꯂꯥꯟꯊꯣꯛꯆꯕꯅꯤ꯫ ꯁꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨ ꯃꯇꯪꯒ ꯇꯧꯕꯤꯔꯝꯃꯣ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯍꯟꯗꯛ ꯃꯔꯛ ꯁꯨꯡꯀꯥ ꯀꯥꯈꯠꯂꯛꯇ꯭ꯔꯦ꯫ ꯐꯦꯁ ꯔꯤꯚꯤꯌꯨ ꯇꯧꯔꯨꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯦꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯐꯥꯒꯤ ꯇꯧꯔꯤꯅꯤ꯫ ꯑꯦꯅꯤꯋꯦꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯤ ꯂꯣꯏꯅ ꯌꯥꯝ ꯁꯞꯄꯣꯔꯇꯤꯚ ꯑꯣꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯅꯣꯏꯅ ꯈꯔ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯕꯤꯌꯣꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯑꯇꯩꯒꯁꯨ ꯍꯦꯜꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯀꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ꯫